ꯅꯠꯇꯅ ꯑꯩꯒꯤ ꯕꯕꯥꯅꯤ ꯑꯩꯒꯤ ꯑꯣꯏꯅ ꯂꯩꯍꯟꯅꯤ ꯑꯩꯒꯤꯁꯨ ꯀꯀꯥꯅꯤ ꯑꯩꯒꯤ ꯕꯕꯥꯅꯤ ꯅꯪꯒꯤ ꯀꯀꯥ ꯑꯣꯏꯔꯁꯨ ꯑꯩꯒꯤꯁꯨ ꯂꯩꯍꯜꯂꯛꯀꯅꯤ ꯍꯣꯏ ꯍꯣꯏ ꯇꯥꯃꯣ ꯍꯟꯗꯛꯇꯤ ꯁꯣꯏꯍꯟꯖꯔꯔꯣꯏꯗ ꯑꯉꯥꯡꯒꯤꯗꯕꯨ ꯑꯉꯥꯡꯁꯦ ꯅꯥꯗꯅ ꯇꯧꯕꯅꯦ ꯍꯣꯏ ꯃꯥꯏ ꯄꯩꯁꯥꯁꯦ ꯍꯥꯠꯂꯒꯗꯕ ꯃꯉꯥꯏꯔꯦ ꯑꯋꯣꯏꯕ ꯄꯤꯒꯗꯕ ꯑꯁ ꯑꯩ ꯒꯥꯔꯤ ꯁꯣꯗꯦ ꯍꯣꯏ ꯇꯥꯏꯕ ꯒꯥꯔꯤ ꯁꯣꯗ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ ꯕꯦꯃꯥ ꯅꯣꯏꯅꯤ ꯈꯠꯅꯒꯅꯨꯀꯣ ꯐꯖ ꯐꯖꯅ ꯂꯩꯌꯨ ꯀꯀꯥ ꯕꯦꯝꯂꯦꯗꯣ ꯈꯟꯅꯍꯧꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯄꯄꯥ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯂꯩꯔꯣꯀꯣ ꯂꯩꯔꯛꯀꯅꯤ ꯂꯩꯔꯛꯀꯅꯤ ꯏꯆꯥ ꯊꯣꯏꯕꯤꯒꯤꯁꯨ ꯆꯦꯆꯦꯒꯤꯁꯨ ꯂꯩꯔꯛꯀꯅꯤꯀꯣ ꯑꯗꯣ ꯅꯣꯏꯅꯤ ꯈꯠꯅꯒꯅꯨꯀꯣ ꯊꯦꯡꯉꯝꯅꯤ ꯑꯩꯁꯦ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗꯤ ꯈꯪꯗꯤꯌꯦ ꯁꯥꯏꯁꯨ ꯂꯩꯔꯝꯒꯅꯤ ꯀꯀꯥ ꯗꯗꯥꯗꯤ ꯌꯦꯟꯅ ꯈꯥꯏꯔ ꯆꯤꯡꯈꯥꯏꯍꯧꯋꯦ ꯅꯪꯗꯤ ꯑꯉꯥꯡꯗ ꯀꯩ ꯊꯕꯛ ꯁꯨꯔꯤꯕ ꯉꯁꯤ ꯑꯩꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯆꯥꯎꯕ꯭ꯔꯥ ꯄꯤꯛꯄ꯭ꯔꯥ ꯑꯃ ꯇꯧꯔꯤꯁꯦ ꯏꯇꯩꯃꯒ ꯆꯥꯆꯧꯒꯤ ꯃꯄꯥꯟꯗꯒꯤꯅꯤꯀꯣ ꯑꯆꯧꯕ ꯏꯇꯩꯃꯒꯁꯨ ꯃꯔꯥꯏꯕꯛ ꯊꯤꯗꯅ ꯂꯩꯈꯤꯗ꯭ꯔꯦꯅ ꯑꯉꯥꯡꯁꯤꯡꯁꯦ ꯏꯕꯥꯟꯅ ꯌꯦꯡꯁꯤꯟꯕ ꯊꯣꯛꯇ꯭ꯔꯣ ꯍꯣꯏ ꯑꯩꯁꯨ ꯃꯣꯏꯕꯨ ꯏꯆꯥ ꯁꯛꯅ ꯌꯣꯛꯏꯕꯅꯤ ꯑꯩꯅ ꯁꯤꯡꯈꯥꯏ ꯋꯥꯏꯕꯁꯨ ꯅꯠꯇꯦ ꯀꯃꯥꯏꯅ ꯈꯥꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯍꯣꯏ ꯑꯗꯣ ꯑꯉꯥꯡꯁꯤꯡꯗ ꯂꯥꯏꯔꯤꯛꯀ ꯇꯥꯛꯇꯅ ꯈꯣꯠꯇꯅ ꯇꯧꯀꯣ ꯏꯕꯨꯡꯉꯣꯗꯣ ꯂꯥꯎ ꯆꯠ ꯈꯔ ꯊꯨꯅꯀꯣ ꯌꯥꯝ ꯋꯥꯍꯟꯒꯅꯨ ꯃꯁꯥꯗꯣ ꯇꯧꯒꯦ ꯑꯗꯣ ꯅꯪ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯇꯣꯏꯅꯣ ꯊꯦꯡꯅ ꯍꯜꯂꯛꯀꯅꯣꯕ ꯑꯩ ꯈꯔ ꯉꯟꯅ ꯍꯜꯂꯛꯀꯦ ꯉꯁꯤꯗꯤ ꯍꯣꯏ ꯁꯣꯝꯕ ꯂꯥꯏꯔꯤꯛꯀ ꯄꯥꯔꯒ ꯂꯩꯗꯤ ꯂꯩꯇꯗꯅ ꯑꯁ ꯅꯪ ꯁꯤꯡꯒ ꯀꯥꯏꯗꯅ ꯅꯈ꯭ꯋꯥꯡꯒ ꯂꯣꯏ ꯌꯥꯔꯔꯣꯏ ꯑꯗꯣ ꯅꯗꯣꯝꯆꯥꯒ ꯄꯥꯎꯍꯧꯕꯅꯤ ꯀꯣ ꯆꯪꯉꯣ ꯂꯥꯏꯔꯤꯛ ꯄꯥꯎꯆꯣꯀꯣ ꯉꯥꯏꯈꯣ ꯑꯩꯅ ꯊꯕꯛ ꯑꯃ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯁꯥꯡ ꯀꯨꯏꯅ ꯆꯪꯉꯤꯁꯦ ꯀꯩꯒꯤꯅꯣ ꯁꯤꯡꯇꯪ ꯈꯥꯏꯌꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯣꯏ ꯀꯀꯥꯅ ꯌꯦꯡꯉꯣ ꯅꯪꯅ ꯁꯤꯡ ꯄꯨꯁꯜꯂ ꯂꯥꯛꯑꯕꯅꯤꯅ ꯑꯩꯅ ꯊꯕꯛ ꯌꯥꯝ ꯁꯤꯖꯤꯟꯅꯕ ꯃꯥꯜꯂꯣꯏꯗ꯭ꯔꯕ ꯑꯩꯁꯦ ꯐꯠꯇꯕ ꯇꯥꯍꯜꯂꯤꯅꯦꯕ ꯅꯣꯏ ꯅꯆꯤꯟꯅꯥꯎꯁꯤꯅ ꯃꯁꯤ ꯍꯩꯀ꯭ꯔꯨ ꯃꯨꯔꯨꯁꯤꯡꯁꯦ ꯅꯪꯅ ꯍꯩꯗꯣꯛꯇꯅꯅꯦꯁꯦ ꯑꯩ ꯈꯪꯉꯤꯁꯦ ꯅꯪ ꯀꯀꯥꯁꯤꯅ ꯑꯩꯁꯦ ꯐꯠꯇꯕ ꯇꯥꯍꯜꯂꯤꯁꯦ ꯅꯪ ꯃꯆꯤꯟ ꯌꯥꯝ ꯌꯥꯎꯕ ꯅꯪ ꯊꯥꯖꯤꯜꯂꯨꯔ ꯅꯪ ꯊꯥꯖꯤꯜꯂꯨꯔ ꯁꯤ ꯌꯥꯝ ꯂꯝꯍꯦꯟꯕ ꯑꯉꯥꯡꯅꯤ ꯃꯁꯤ ꯃꯣꯏ ꯃꯆꯤꯟꯅꯥꯎꯗꯤ ꯈꯥꯔꯦ ꯄꯦꯗꯦ ꯏꯗꯣꯝꯆꯥ ꯀꯩꯅꯣ 이놈자 있잖아 강비를 소식 났어. ꯍꯦ ꯐꯤ ꯑꯃꯨꯛꯄ ꯌꯥꯝꯗꯦ ꯁꯨꯂꯣ ꯕꯦꯝꯃ ꯅꯪ ꯆꯪꯉꯣ ꯂꯥꯏꯔꯤꯛ ꯄꯥꯎꯔꯣ ꯂꯥꯛꯑꯣ ꯐꯤ ꯑꯃꯨꯛꯄ ꯌꯥꯝꯗꯦ ꯁꯨꯂꯣ ꯅꯣꯏ ꯂꯦꯝꯗꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯆꯣ ꯑꯩ ꯅꯉꯣꯟꯗ ꯀꯩ ꯍꯥꯏꯔꯝꯒꯦ ꯐꯤꯁꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯂꯥꯛꯑꯣ ꯐꯤ ꯌꯥꯝ ꯁꯨꯂꯣ ꯃꯁꯤ ꯃꯤꯅ ꯉꯥꯡꯕꯁꯨ ꯇꯥꯗꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯀꯥꯏꯅ ꯁꯨ ꯐꯤꯗꯣ ꯐꯖꯅ ꯑꯩ ꯊꯤꯡꯉꯝꯃꯕꯅꯦ ꯐꯖꯅ ꯁꯨꯀꯣ ꯁꯠ ꯁꯨ ꯑꯩ ꯐꯤ ꯄꯨꯊꯣꯛꯑꯒꯦ ꯑꯇꯩ ꯅꯪꯁꯨ ꯂꯥꯛꯑꯣ 젠, 어디 배낭디야? ꯗꯗꯥ ꯏꯗꯣꯝꯆꯥꯅ ꯐꯤ ꯁꯨꯍꯜꯂꯤ ꯁꯨꯔꯦ ꯍꯦ ꯁꯤꯁꯨ ꯁꯦ ꯐꯖꯅ ꯁꯨꯀꯣ ꯀꯣꯛꯅ ꯁꯨ 이놈자, 이제 수비력이 있잖아 수대 못 본다 구워도 이. 이씨 ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯐꯤꯗꯤ ꯅꯪ ꯁꯨꯕꯤꯔꯒꯦ ꯀꯥꯏꯅꯒ ꯅꯪ ꯆꯥꯅꯕ ꯊꯕꯛ ꯑꯩꯅ ꯄꯤꯔꯛꯀꯅꯤ ꯍꯩꯄꯥ ꯌꯥꯝ ꯁꯥꯏ ꯀꯩꯒꯤꯅꯣ ꯉꯥꯡꯅ ꯃꯁꯤ ꯉꯥꯡꯁꯦ ꯌꯦꯡꯉꯨꯅꯦ ꯅꯪꯉꯣꯟꯗ ꯑꯩꯅ ꯐꯤꯁꯨ ꯍꯥꯏꯕ꯭ꯔꯣ ꯆꯠꯂꯣ ꯁꯤ ꯕꯥꯇꯤꯟꯁꯦ ꯄꯥꯔ ꯏꯁꯤꯡ ꯊꯧꯆꯣ ꯍꯣꯔꯦꯟ ꯆꯥꯕꯗꯗꯤ ꯑꯉꯥꯡꯅꯦ ꯅꯪ ꯈꯤꯇꯪ ꯆꯥꯔꯣꯏꯅꯦ ꯅꯣꯏ ꯑꯅꯤꯅꯦ ꯂꯦꯝꯅꯒ ꯊꯥꯛ ꯌꯥꯄꯣꯠꯇꯦ ꯈꯪꯕ꯭ꯔꯥ ꯍꯦ ꯐꯖꯅ ꯁꯨꯀꯣ ꯅꯪ ꯃꯖꯨ ꯃꯁꯤ ꯍꯩꯄꯥ ꯌꯥꯝ ꯁꯤꯡꯕꯅꯦ ꯁꯦ ꯃꯁꯤ ꯅꯪꯁꯨ ꯂꯥꯛꯑꯣ 이마 바탕 레지라마디 이나오나 와이세 수마이나 와라모이답니까? ꯍꯣꯏ ꯑꯩꯕꯨꯗꯤ ꯐꯔꯦ ꯈꯔ ꯏꯆꯟꯗꯤ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯕꯅꯤꯅ ꯑꯁ ꯈꯥꯡꯕ ꯌꯥꯝ ꯋꯥꯔꯝꯒꯅꯤꯀꯣ ꯑꯩꯁꯦ ꯏꯆꯟꯒꯤꯗꯃꯛꯇ ꯃꯕꯨꯡ ꯑꯃ ꯑꯣꯏꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯦ ꯏꯆꯟ ꯑꯩ ꯇꯧꯒꯦꯁꯦ ꯅꯪ ꯋꯥꯔꯝꯃꯅꯤ ꯍꯧꯒꯠꯂꯣ ꯑꯩ ꯇꯧꯒꯦ ꯗꯗꯥ ꯍꯣꯔꯦꯟ ꯏꯗꯣꯝꯆꯥꯅ ꯉꯥꯡꯉꯦ ꯑꯗꯨꯝ ꯇꯧꯔꯒꯦ 이놈자 ꯂꯥꯛꯇ꯭ꯔꯤꯉꯩ ꯑꯩ ꯇꯧꯒꯦꯕ ꯍꯧꯒꯠꯂꯁꯦ ꯋꯥꯔꯝꯃꯅꯤꯕ
봐. 걸었나? ꯍꯜꯂꯣ ꯏꯆꯦ ꯑꯩꯅ ꯍꯥꯏꯕ ꯔꯥꯅꯤ ꯐꯤꯒ ꯐꯅꯦꯛꯀꯗꯣ ꯁꯥꯕ ꯂꯣꯏꯕꯤꯔꯕꯣ ꯉꯁꯤꯗꯣ ꯑꯩꯈꯣꯏ ꯇꯥꯃꯣꯗꯣ ꯇꯣꯂꯣꯞ ꯐꯪꯉꯅꯦꯕ ꯑꯗꯨꯅ ꯑꯩ ꯍꯌꯦꯡ ꯂꯧꯕ ꯂꯥꯛꯑꯗꯣꯏꯅꯤ ꯈꯥꯛꯑꯝꯃꯨꯀꯣ ꯀꯔꯤ ꯃꯤꯅ ꯄꯩꯁꯥ ꯄꯤꯁꯜꯂꯝꯃꯦꯕ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯃꯤꯅ ꯄꯩꯁꯥ ꯄꯤꯔꯝꯕꯗꯣ ꯑꯗꯩ ꯍꯦꯟꯅ ꯑꯩꯅꯅꯦ ꯍꯥꯞꯄꯒ ꯂꯧꯗꯣꯏꯅꯤ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯗꯤ ꯍꯌꯦꯡ ꯁꯣꯏꯗꯅ ꯑꯩ ꯂꯧꯕ ꯂꯥꯛꯀꯅꯤ ꯑꯩꯅ ꯍꯦꯟꯅ ꯄꯤꯒꯅꯤ ꯄꯩꯁꯥꯗꯣ ꯍꯣꯏ 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 ꯐꯔꯦ ꯐꯔꯦ ꯊꯝꯃꯦ ꯊꯝꯃꯦ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯄꯥꯝꯕ ꯄꯣꯠ ꯑꯃꯠꯇꯗ ꯐꯪꯗꯅ ꯊꯣꯛꯇꯦ ꯃꯤꯅ ꯄꯩꯁꯥ ꯍꯦꯟꯅ ꯄꯤꯁꯜꯂꯝꯃꯦ ꯀꯥꯏꯅ ꯑꯩꯅꯅꯦ ꯁꯀꯨꯞ ꯆꯥꯝꯃ ꯍꯦꯟꯅꯅꯦ ꯄꯤꯒꯅꯦꯕ ꯑꯗꯨꯒ ꯂꯧꯒꯅꯦꯕ ꯁꯣꯏꯗꯅ ꯑꯕꯦꯝꯃ ꯊꯣꯏꯕꯤ ꯊꯣꯛꯂꯛꯑꯣ 자ꯊꯣꯏꯕꯤ ꯕꯦꯝꯃ ꯀꯥꯏꯗ ꯂꯩꯒꯖꯥꯠꯅꯣ ꯀꯩꯅꯣ ꯇꯥꯃꯣ ꯉꯁꯤꯗꯤ ꯉꯟꯅ ꯍꯟꯕꯤꯔꯛꯏꯅ ꯋꯥꯡꯒꯁꯦ ꯅꯥꯔꯦ ꯋꯥꯕꯅꯦ ꯉꯁꯤꯗꯤꯅꯦ ꯇꯣꯂꯣꯞꯁꯨ ꯆꯪꯉꯤ ꯑꯗꯨꯒꯤꯅꯤ ꯑꯗꯨꯒꯤ ꯑꯉꯥꯡꯈꯩꯒꯤ ꯐꯤꯔꯣꯜ ꯈꯔ ꯂꯩꯔꯛꯄ ꯑꯉꯥꯡꯈꯩꯗꯤ ꯀꯥꯏꯗ ꯀꯩꯅꯣ ꯄꯤꯔꯛꯑꯣ ꯄꯤꯔꯛꯑꯣ ꯀꯌꯥꯝ ꯄꯩꯁꯥ ꯀꯌꯥꯝ ꯂꯩꯁꯜꯂꯛꯑꯒꯦ ꯑꯩ ꯍꯌꯦꯡ ꯄꯣꯠ ꯂꯩꯗꯣꯏꯅꯦ ꯈꯤꯇꯪꯅꯤꯗ ꯑꯉꯥꯡꯈꯩꯒꯤ ꯐꯤꯔꯣꯜ ꯈꯔ ꯂꯩꯔꯛꯄꯅꯤ ꯂꯥꯛꯑꯣ ꯆꯠꯂꯣ ꯆꯥꯅ ꯆꯠꯂꯣ ꯅꯕꯥꯅꯤ ꯁꯥꯟꯅꯔꯤꯔꯣ ꯁꯥꯟꯅꯔꯤ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯇꯥꯃꯣꯅ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯄꯤꯔꯣ ꯑꯉꯥꯡꯒꯤ ꯐꯤꯔꯣꯜ ꯍꯣꯏ ꯕꯦꯝꯃ ꯆꯤꯆꯦꯒꯅꯦ ꯁꯤ ꯀꯩꯅꯣ ꯇꯧꯕꯅꯣꯀꯣ 시간 해야지. 나가. 선생님 해. 내 바쁜 거 이랬는데 마. 선생님 좀 잠깐만. 선생님 해. 시디 A 상태비가 딱 잘해. 진짜 난 그대로 더. 선생님. 네. 피 파자고도 쳇밥 밤이고 이비 뭐이세. 낭구만네 춤바 파자도 필요 쳇바야 말라테 칸도. 세. 나나오 비네네. 닐람바 프리세. 쇼에네 레노. 그래서 알비마. 너희구만나 나나오 비기네. 아마들 표현이 안 되더니. 아두도 티라가네. 아두도 와이 티라가 필게. 그래서 Chen, itu kan apa? Karena kekalahan Yunani itu jadi silen-silen. Yang ngoài của ta nó còn ăn lấy đi. Itu kan apa? Kan apa? Nah, ini cara nama itu cara cara bahasa. Ini cara penata peminat cara ini cara tani dia. 잘 탈비 나와라 많으니 짱으로 이렇게 들어가라 시세 네 바봉네니 싸기니나 미엔 통바 내릴 뻔이세 자 싹나봐 많이 사브라 뭐 사브라 Itu dari cara 남이 낭디 낭디네 내 양을 칭찬 말 듣기보다 아주 하라 잠이나로 앙앙세 마디 앙앙네네 하나 비제게 떠보니 이나 지나오 지나봐 아야 또뭐 타먹더니 없네 인간들 커터가 삐리 에이 누이는 지나오시 에이 가만히 내비는 누이는 칸디 이상하게 마치 요즘 말이다 좀 얘기해 맞던 거 비제로 잠깐 거 이제 쎄쎄 야 따로 내양도 나빠가요 또 ꯀꯩꯅꯣ ꯑꯉꯥꯡꯒꯤ ꯇꯧꯕꯤꯔꯤꯁꯤꯕꯣ ꯀꯅꯥꯒꯨꯝꯕ ꯃꯆꯥ ꯃꯁꯨ ꯂꯩꯖꯗꯕ ꯑꯣꯏꯔꯒꯗꯤ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯅꯤ ꯑꯉꯥꯡꯒꯤꯁꯨ ꯁꯨꯃꯥꯏꯅ ꯄꯤꯛꯏꯉꯩꯅ ꯇꯧꯕꯤꯔꯤꯁꯤꯕꯣ ꯍꯦꯛ ꯃꯇꯩꯒꯤ ꯃꯆꯥꯁꯨ ꯑꯣꯏꯔꯤꯕꯅꯤ ꯃꯣꯏ ꯁꯤꯗ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯕ ꯉꯝꯃꯣꯏ ꯃꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯒꯤꯗ ꯏꯕꯦꯝꯃ 이붕어 ꯂꯩꯕ꯭ꯔꯣ? ꯂꯩꯇꯤꯌꯦ ꯇꯥꯗ ꯍꯧꯖꯤꯛ ꯊꯣꯛꯈꯤꯌꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯕ ꯌꯥꯒꯗ꯭ꯔꯣ? ꯃꯥ ꯂꯩꯇ꯭ꯔꯒꯗꯤ ꯌꯥꯔꯣꯏ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯦ ꯇꯧꯕꯅꯤ ꯁꯤ ꯍꯣꯏ 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 ꯑꯗꯨꯗꯤ ꯃꯥꯒ ꯑꯣꯏꯅ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯍꯣꯏ 혜영아 지금 내 친구 올라 나전에 비 가게 되면 너해 다들 친구 오고 누구네 공원이 빈도 나와 뽑아 기행하면이 나와 너 지금 짜는 머리 살게
你过呢？我们闹你嘿。哎，请坐，谢谢的。那我今天能给你个店，你得坐。那我今天你的店，能。哎，别嘛，一切，我呢，该看那种东东去，妈妈的。别去，多，这啥出来用这边去。哎妈，看有对不？哎妈，你那是哪里长的那一家这个好知道吧？哎妈，我在那地，看对上，看对了你妈呢？妈妈能跟那回吧。他说你这个让白嘛，别让你们吃，来了，这不了。一下子，哎，那当然不可以让你们吃，他说一点嘛，他说给那个。不是，那个是哪里？他或者了，不是，得了。没看到现在有的，啊，那个出的，我再给，他干了。东在，大肉，东在，我们大。真，回头，好了，俺那里头那打头个耶，啊，回头，我点进去比去，我那头我那边呢，那边，我点去，那头走，啊，那你都给动吧哈，比他们俺那你是给动哈，俺你我那天走你的弄他是不的，我，可以打磨哈，那么好。大莫，哎呀你，哎呀我懂得。Kaligilan ba ha? Ang ani do nang nataso ka ba na tro nam na ha? Atu si ba ang ani do nang nam nataso ka na tro. Nang yum si da la yaro ang ani do ko ti yum si da yaro. So na yum na pam ti na pam sa ka na pam sa ka. So na pam sa ka. Atu si da ba nang mama ba ora ka atu ya mi si da ba nang mo pi di na ai ga le nang mo ye ko nang ga ga le nang mo just 你妈没听嘞，你家不能家没得看吧？米给不家不能，你家里看不看得回去？你没听嘞，妈给没吧？我当时会盖的，家里会盖的，对不对呢？ lau shin do kamai to ina no lau phau dam piyo gera siang de dan tham si da le ni kai ni ka hong ti bo noi de si de ka doi ba ni ta sai noi ni bo ni ma no ku bi ni sang กะค่อยตัวขนมในร่วมจานยิ้มทะเลนู่นตามทะเล oh nun sang no si da noi bo pa ni da ngam mo ni da sang mo ni กะกายตัวยิ้มจะจังอะไรคันเลยเส้นญี่ปุ่นตัวในกระได้ตัวน้องไม่หินนะมันจะเท่าไรคันเลย ka do wi sa to no ji bi ka ka le ji bi ka ka noi da ma ยานี่กะไอเส้นญี่ปุ่นตัวในมันจะเท่าไร ka ka le ji bi ka ka noi da ma ti chao chong le lo ai ki de no ai le lo lo lo